manipur yam kan ngangnariba popular government amar lakpagi matang duga mari leinaba yai khallaga delhi da paisinariba ikhoi Biswajit Biren Sadasu Sangsinkre aduga maruwen mase January 20 ta pangthokadaba BJP gi national president ni mikhal gi damak Biren amasung Sada paisin Delhi da satkibani aduga masak maming takthokning da BJP gi senior leader amanadi mathang tha February da suksoi soidana anoba lengak aman lehelakpa yai hana phongdu le haba tare hari pau se ojak mani be ko lengak ki sem anoba sembagi matang si tongan statement sing adum BJP MLA sing marakta manada wo statement sing January manungda duga 26 January da suksoi soidana anoba sem ama yaurba yai adagi Kurai Kendra gi MLA na phongdu ki da semak pasu yai semak ta pasu yai tambang amte sidi India government gi khut lai khre habna sing tongan ba statement sing phongdu pa duga mai lena ngasi gi Delhi de satkriba sigi kamaina pulapna kamani yembe tasena Delhi da ko gi pose government sema kata gi orangoni have thazade even president new president election national president kan mo oram baju yai aduga akoi common people aduga constitution gi piri ba magi guidelines ki matungina chana kanglong gi matungina natraga even constitution manung da yariba natraga sana phato lenga ki oiba akoi gi leiba magi kaino mayam sing gi koina loina ma khangu bu urubi wapam de natte adubu koina provision koi gi emergency gi provision article 352 360 boki manung yaw da how is article 356 already imposed and we are under suspended animated suspended article 356 imposed percent rule as lady baneba percent rule se karigumba mamang the 6 month extend the lower kan extend to another 6 month extend to pose live February ki tak trom do the lower baneba and February ki trom do ji mamang the karigumba government amadum samok da tara gadi masi dissolve to boys de hona saneba then huzik political party ki kudung sam am longna rakanda masi dissolve but to me anoba government sema to me election to me adum launare ibako adu praja sing nasu president run la akanda masi yamna ahongba ama lakadra haibadu aikon ta sengna ude aduga ahongba haibasi karino haikana hujik si supna taki akoi ngarang gi nahan mamang gi da thokiba hairo ki mock drill done ngarang gi chachampur ka kompute to report ani sinatana hauji akoi na buffer zone lokthop ngamdri then any cookie tribe have possible lady ga di irang jelation bangam godu su mande aduga border pillar fencing phajana khadribo NRC implement tawdribo di thajaba khara di wa lebako maram di sigi manung sida akoi na president rule manung sida masigi mayam sing yam strictly observe tawrkanda masigi thabak thorom mayam si ningthi china madu accordingly madu logi matungina thengna ba yaba thengna ba paikhala kadran khalam budu koi thoina su udeb aduna aikoina 1951 da ikoi toina haijaba aikoina 49 51 haire 1949 the Indian Union the merged to matungda up to 1956 spoke da aikoina any have wise sinaraga any Kuki tribe any Lusai tribe any Naga tribe masig loina 1956 log dokra matungda aikoina even 2003 the game any Kuki tribe si aikoina parliament ki decision do madugi da kari haitare amend to thoga mu reinsert to selaga lakiba posina su ngasi su market su khatba pot se 2003 da eniku ki tribe si hapsan graba amuk chanhan graba 2005 da heta wari shana ba ministry of home kangu ga state government ka lagu ge lalawu singna wari shana ro den 2008 mu yam tu na mu da singna government of manipur yawn wari shana sum mayam horok puduna maram warakana masi even masi lokthok da bani masi gi aran ba ho bale na mamangi chief minister na harak pa potse ko no jita mayam na kharuk sum urak paneba har isi kai no matam ko ju khang banate then adubu 1987 dagi hauraga masi protest roga la ke bisi cookie gi umbrella mark to tumsan bade hap adubu yarak ta bisi only thadau community gatane sigi manung thadau community na cookie in p da phamgi ba 1993 gi mi forma ma da hai ke ba government of manipur da su mari le no concern authority si sang ira kanda kari gumba any cookie tribe se lokthok ta ba taragadi masina hayeng tholok ba no apa pata mayam on tholok kadori masi ko ujabada masi tholok poda masi phana puna bangam mo have ngasi to eba adon 34 years ahead mamang na thadau community na di masi thokane na hana hai kre adubu madugi pot mayam singdu ekoina 2000 kaino dagi 18 dagi ekoi hauna ekoina during former CM period NBN gi period the cabinet decision loroga remove to godabani haiba potsi paikat porok poduna 2023 gi kaino da manung da su February ni pan da amuk ekoi ta sengna haraga di covid manung after covid hai tare madura letter ma ministry of tribal affairs ta masigi abrogate tawgadawni haibsi igibagi khoi ke che chang phange then amuk su crisis manung do da crisis haugra matung akhoi chahi muki manung da haib tare July da madu CM na amuka ministry da amuka ne I haiba pot ama lay aro sigi mayam toro la kan so mana 2025 ki February 12 ta resign to thokrabani na mujikti president rule la abani na masigi potsina hujikti akhoi karino hai kan da government si nahana sem gidi sem mani sem da lay adu mayam na phagi tonom lay fa sap ta bo hero sinabra
hero siragadi cinema loire adana masidi first half kumbani adana BJP ki lila oibusu yai adana second half ki pot dadum hero du sinada bani na second half the hero no kai dor ke khangdi kan phagi tong no yaw ko jikche laipung momo mya hotel kai da ha da ai ko chu sum no eba o masigi pot si first half ne hari bra president rule lai pot si adana president rule si kari gumba masigi pot si uji government sem sem da sem ko ta ga di second half ke hero si hana ke former CM NB na ta dum lai ro dum male ne masi second half o lakadu chala huji ki sai ko second half se kamai tro ko do kang dra ga so and before second half ekoi na trial da ekoi gi kari hai tare ekoi gi sima holding ai da ma kapam lai da ne ekoi na masi gi mayam ma si yawe na ekoi gi sima phongdok tingai da dum ba oi ba chala ngarang to keno to bung lung gi IDP chang ba da disturb tawre da ireng naga ra smain tawre border pillar fencing kakthale hai ba ji gi oi dor bra na tra ga second half horom da gi phajaba si de yaw ga dori si taw ga dori government la ga so lak tra ga so na ulibra kang popi so sampur smain tawre ibase kaina mayam naga hainari posisi oigadra kain khale eba maramdi akoi hujik CMs di akoi ta sengna oining bamno oijak naga no oigera hanai former CM biren oigera even cookie na bu ohel je paunila no deputy CM claim the weekend tai ko ar oining bam oijas no oira kanda lewa ke bo posi kamain nei na gadage kar lu na pullaga chat ka do poni adu ngamdri ji kari no hai kanda even cookie naga ge akan ba class le manung da akoi ta sengna harigadi 1995 da rishang kai singna masigi recommendation si eki ti si amuka hanna madu reinsert toksena bo pot odum torom misinga ba cookie naga yanarsu swai dadi ai naga ni ai cookie ni ai mitei ni haiba leite cookie ge umbrella marakta tuppaga lem de koi cookie nati an tholok si kom tholok kare thadau tholok kare mayam jom tholok ba hogre dana then thadau ge marakta gi ji michael lamjan thang na ngasi tholaga song thoga ngang mayam sing si ho mana he na ai khoi de ge na risk lai ne mai jaga chatpada adubu sumaina ai lewa ki oina apun manipur gi oina tawba mathau taina na khanba mi masing che whether any tribe community we just know masai tolopdu mathau tai aduga maside for a better political power aruga sinaba exercise tawda yamna sumna sinana poda tawgadi phai natragadi koina community politics aruga masa masa gi nomoi chingjol matondagi wangang podongna marumda koigi nomoi namaga ngangan badong ngangalak patholaiba MLA including MLA civil society organization lewak irang tholiba kangu singna tawiba singsidi aikoina smai sum lai thogadi masi poda kemti yaroi aduna hauji aigi potadi one and only solution masida koina famina wari shanaba ke ka mayam dodi manaina matamna pujarak chani adubu da aina khanjabadadi aikoi any cookie tribes ma lauthokraba NRC fajana chanahalaba border pillar fencing fajana khajan bigraba sing the popi thari me amje thandana fajana yanthar koda tahongraba aruga madugi border pillar fencing a khalo matungda ekoi foreigners refugees illegal immigrants kana no have the detect and deport have a port che masi taru thoba aruga madugi marak to da hoji lamhen to heliba kulai para phau chari me amse India gi military might cham tam khangalaga ekoi ta sengna harigadi ngarang toy budu da dapna taba phagi na taba aseng boina military crackdown je padana tawraba aru tagri manipur shanti oini government semgani prajamiyam tangule da punsi oigani hanegi normalcy restore tobu ngamgani natragadi ainga jaijaba blade kuma mayam duna afau sab lei buda singjang lei ko marum da haibse kaw gidana blade adi singjang yan thalas yai arage thit singjang na banaba yaroi blade ka maya phana tharosu ko aduga singjang hai duga blade duga ani du sina bam yam khenai sina mung khena matakta masa masuru sina ba pot koi phan mangum sina potuna achaw mahut silaga singjang mahut singe de kedongadi yaroi aruga singjang duna maya thauna phenga gadi blade ke mahut koi phalaga zum mini tawna draga zum phan bazu yabane habse kawdo feinai swain thamjani